Good morning, Mayam, and welcome back to my channel. Kurumzari Kuzusangbo from Sikkim. Mayam, howzikan se kamai lainari ke Siliguri ti yam sab hore ko. Aise mamang hapta tu gida aise emergency oina kaino da Siliguri da korak tano ko aigi ichan pido oti tawni na haijalak tano ko operation tawni angang unna bagi hadi thadi sudaba ko do operation tawrani na ko adugi yam thun haijalak na ido Siliguri chalure aduga ido video thagatabsi yam kuira male ko aduga ingonda su video karam gan thagalak toino na hangakpasu mayam yawe ko ado aina video do aide emergency oina chatpanina haidi mi imungsu kana tawdabanina ko misu kya leitabanina aduga angang nupi macha se ichen nupi ki macha nupi ahanne do masu ai lehore hospital da mungcha de cha amung thonga de angang amung yengchanna de aisu mate ama lai khar khapa ge na duri tawbagi aisu thabak to yam chille ko duna ai video do thagat pa sangdabane ko ai video mate mayam ma facebook ki kai ka mayam ma kana tawra na edit taw sangda thagat pa sangna dum leire ko na ne duga aina haidi hospital da mungcha de ama da mungcha taw leibu do aina video na musu nungai te na ko haidi video number budi ya bai Siliguri da le haidi ama ma daw yenghan badi ya ba do tar ka su thabak to chin bani nai do kana taw dris number sangde ba ko aingondda khoi ichi hoine ima hoine video dum haidi number dum yai khole dum haiba do tar ka do mi haidi emergency oina lakpani na degi mi ki private haidi personal loiba moi kan do soina respect to de ya de na ko do naina video namninge haina pangnam da namaga leibda do sun nuai ke ba ko do na ne angang macha so ai yumda dum lehewe ba ko nungdang dang so ai ga dum tuminare maman hospital laikrabni na ko aduga angang su nupa ma poe ko na han do angang do pi eb ko tha su da bagi ma do NICU da lehori ko ko ni yum halak pa kanda aduga ngasi ki video si soina mamangi sunday hogi ba sunday do ai do yum da halak pa adugi halak pa gi numitu gi video tu aina ai hanrobani na har ka mayam da yeng han gena nambani ko mate ga ma ko aduga numitu su haidi kan taw da haukan si Siliguri da yam su sahure ko kano se di weather se yam sahure ko aduga akoi do chak thilam kan da chak thong ga chak thilam kan nei ma khuni do hallaje ne ko nan ga de koi yum yoba gari do dum lak pane ko aduga numitu da na koi yum yoba gari do lak traba do nei ma khuni do Siliguri de gi singdam jatto ba singdam de gi koi yum dang chatoi ne ko na ne ana ek tong tan hawalaga chak thong ga ini chan bi ki chak ti pi gre ko mai hospital da pu gi do ko akoi ije lai ko do nei che na pu bi gre aduga hojikna aina kan to do hari akoi gi mayam gi chan na ba koi yum da leba mayam gi chan na ba dung thong awi ne ko ado angang nupi macha se ma se kan haidi ai ga dum lemina ba dum hainarabni na ma do ana yum chalani ko na ha ba kan ma ni kana ga le hodo no na hangi ne ko do numit da aina nungsu no ai te ko ma do hojik su phone da ma do dum kaptan le ko hari mama lewina da su khar kuire ba ko do ma se nungai ta ba ado ichan nupi su yum da puri puthara mani ko do tar sangang hospital da dum leram gini kan to bane khar pi ibni na ko adu numit aina nga thongge ni ma do nga hai thong ma cha ningi na ha ba ngai thong bu jo khoi da thong ma do mai na haidi mahi yam yaw na do mai thong ma do kya chana de ba ko sia de duna thau da pe taw tho kan nga taw thong ma do mai na dum tawe ba adu nai do yeng da hagol ka chak thong gre adu chak pi gre du ga koi gi chana ba chak amu thong ye ba ko adu chak to thong ma lora ma ga koi ni do amu ma ga koi ni hospital da mu chat le du ga kai na taw ne ba haidi unar ma ga koi chalage yum chalage nung ni ler ka mu lak ne du ma har ma ga koi dum thole ba ko hojkan je ma do haidi mama do leita ba kui ma leimina da ba kui ramni na dum khar khar ningai dum tawe ba ko do na khar pobi e kham ma dum pobi no ko engon da mi tai kanam da po bai tab ni nai ur de ka ta pobi na dum hai ba ma do nungsu no ai te ma ju school chat ba udro ba ne ko ngang ma cha si so chau ki ba khangau de ko ngang ge se aina lak pa chahi tu da pok ne 2022 da do hoji kem char ge chahi hum hele go ma chahi hum ma khai surak tur ma le ko chau ki ba ek ta khangau de ngang ge se Siliguri da khoi koi ba ga chat la ka na koi ba ge pham ga to mayam yeng han ba ya ba ne ko do khoi na han tak ti koi ba ga am chat tra na bi ge na lak pa ni na ko angang ma cha san na ba gi ba chat tre ba khoi tu yan thabak chin man da na mamangi aina Siliguri chaluba kan na Siliguri video amani thagat pane ba to aina bazar do yeng han da ba tu han tak yeng han ge na khan bane do sum matam sangdre upai letre
ꯑꯩꯈꯣꯏꯁꯨ ꯁꯤꯂꯤꯒꯨꯔꯤꯗ ꯈꯔ ꯀꯨꯏꯅ ꯂꯩꯕꯗꯤ ꯌꯥꯕꯅꯦꯕꯀꯣ ꯃꯣꯏ ꯀꯥ ꯚꯔꯥ ꯊꯤꯕꯁꯨ ꯅꯠꯇꯦ ꯏꯆꯟꯅꯨꯄꯤꯒꯤ ꯃꯌꯨꯝꯅꯦꯕꯀꯣ ꯃꯣꯏ ꯑꯄꯥꯔꯠꯃꯦꯟ ꯂꯩꯔꯒ ꯂꯩꯕꯗꯨꯅꯦꯕꯀꯣ ꯑꯗꯣ ꯑꯩꯗꯣ ꯍꯧꯖꯤꯛꯁꯦ ꯑꯦꯛꯖꯥꯝꯁꯨ ꯌꯧꯗꯣꯔꯦ ꯃꯥꯔꯆꯀꯤ ꯇꯥꯡ 13ꯗꯒꯤ ꯑꯦꯛꯖꯥꯝ ꯍꯧꯔꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯄ꯭ꯔꯣꯖꯦꯛ ꯊꯥꯖꯤꯟꯒꯗꯕ ꯄ꯭ꯔꯣꯖꯦꯛ ꯏꯒꯗꯕ ꯇꯥꯏꯞ ꯇꯧꯒꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕꯒ ꯃꯣꯏ ꯑꯅꯥꯕ ꯁꯦꯟꯅꯕꯒ ꯑꯩꯗꯣ ꯁꯤꯂꯤꯒꯨꯔꯤꯗ ꯑꯗꯨꯝ ꯏꯔꯒꯦꯅ ꯈꯜꯂꯒꯗꯤ ꯂꯥꯛꯄꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯗꯣ ꯏꯕꯗꯣ ꯁꯪꯗ꯭ꯔꯕ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯃꯨꯛ ꯁꯦꯟꯅ ꯆꯥꯛ ꯊꯤꯟꯕ ꯑꯃꯨꯛ ꯆꯠ ꯑꯗꯒꯤ ꯃꯥꯗꯣ ꯇꯨꯝꯗꯦꯗꯅꯀꯣ ꯑꯉꯥꯡ ꯍꯥꯏꯁꯤꯃꯛꯇꯕꯨ ꯄꯨꯡ 9-10 ꯑꯗꯨꯋꯥꯏꯐꯥꯎ ꯇꯨꯝ ꯂꯩꯗꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗꯤ ꯂꯦꯞꯇꯣꯞ ꯀꯩꯀꯥ ꯍꯥꯡꯗꯣꯛꯑꯒ ꯐꯝꯕꯗꯣ ꯌꯥꯗꯦꯕꯀꯣ ꯃꯥ ꯍꯦꯛꯇ ꯆꯪꯁꯜꯂꯦꯕ ꯑꯗꯨꯅ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯁꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯅꯨꯃꯤꯠ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯂꯩꯔꯦꯕꯀꯣ ꯁꯤꯂꯤꯒꯨꯔꯤꯗꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯊꯕꯛ ꯇꯧꯕꯗꯣ ꯌꯥꯗꯅ ꯑꯩꯗꯣ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯍꯜꯂꯒꯦꯅ ꯍꯥꯏꯔꯕꯀꯣ ꯑꯗꯨꯒꯤꯅꯦꯕ ꯑꯗꯣ ꯃꯣꯏꯁꯨ ꯀꯩꯅꯣꯗꯒꯤ ꯍꯥꯏꯗꯤ ꯁꯤꯂꯤꯒꯨꯔꯤꯗꯒꯤ ꯑꯅꯥꯕ ꯐ ꯇꯥꯔꯒꯗꯤ ꯃꯣꯏꯁꯨ ꯀꯩꯅꯣꯗ ꯄꯨꯔꯛꯑꯅꯤꯕꯀꯣ ꯁꯤꯀꯤꯝꯗ ꯑꯗꯨ ꯄꯨꯔꯛ ꯇꯥꯔꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦꯅ ꯍꯥꯏꯔꯝꯃꯒꯀꯣ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯆꯥꯔ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯗꯕꯅꯤꯅ ꯑꯆꯥꯔ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯍꯪꯒꯥꯝ ꯄꯦꯔꯦꯗꯣ ꯁꯤꯗꯗꯤ ꯗꯨꯀꯨ ꯍꯥꯏꯕꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯍꯤꯟꯖꯥꯡ ꯑꯃꯒ ꯑꯗꯨꯒ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕ ꯑꯃꯒ ꯉꯥꯁꯦ ꯉꯥꯍꯩꯅꯤꯀꯣ ꯊꯣꯡꯉꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯔꯣꯝꯒꯤ ꯃꯣꯔꯣꯛ ꯊꯥꯛꯑ ꯊꯣꯡꯕ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦꯀꯣ ꯃꯣꯔꯣꯛꯀ ꯊꯥꯛꯇꯕꯤꯗ ꯑꯗꯨꯒ ꯀꯩꯅꯣ ꯌꯦꯟꯒꯤ ꯃꯈꯟꯅꯦ ꯀꯥꯂꯦꯖꯥꯅꯦ ꯑꯗꯨꯒ ꯉꯧꯕ ꯑꯃꯨꯛꯀ ꯁꯤꯗ ꯀꯔꯆꯤ ꯃꯔꯆꯤ ꯍꯥꯏꯗꯅꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯉꯥꯡꯈꯩꯁꯦ ꯆꯥꯛ ꯆꯥꯕꯁꯦ ꯐꯣꯟ ꯌꯦꯡꯗ꯭ꯔꯗꯤ ꯆꯥꯛ ꯆꯥꯕ ꯑꯝꯇ ꯌꯥꯗꯦꯕ ꯃꯁꯥ ꯃꯇꯣꯟꯗꯗꯤ ꯆꯥꯖꯔꯤꯅꯦꯕꯀꯣ ꯆꯥꯛꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯐꯣꯟ ꯌꯥꯎꯗ꯭ꯔꯗꯤ ꯐꯣꯟ ꯌꯦꯡꯗ꯭ꯔꯗꯤ ꯆꯥꯛ ꯆꯥꯕ ꯍꯥꯏꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯝ ꯀꯞꯇꯣꯏꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯐꯣꯟꯁꯦ ꯑꯗꯨꯝ ꯌꯦꯡꯉꯒꯅ ꯍꯥꯏꯗꯤ ꯆꯥꯛꯁꯦ ꯆꯥꯗꯣꯏꯕ ꯑꯗꯨ ꯐꯣꯟꯁꯦ ꯌꯦꯡꯗ꯭ꯔꯒꯅ ꯆꯥꯛꯁꯦ ꯆꯥꯔꯣꯏꯗꯣꯏꯕ ꯍꯥꯏꯗꯤ ꯆꯥꯛꯇꯣ ꯆꯥꯅꯤꯡꯕ ꯐꯥꯎꯔꯣꯏꯗꯣꯏꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯆꯥꯛ ꯆꯥꯕ ꯃꯇꯝꯁꯤꯗꯤ ꯐꯣꯟ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯥ ꯈꯛꯇꯪ ꯅꯠꯇꯦꯀꯣ ꯑꯩꯅ ꯁꯨꯝ ꯎꯕ ꯑꯉꯥꯡꯈꯩꯁꯦ ꯑꯗꯨꯝ ꯐꯣꯟ ꯌꯦꯡꯉ ꯆꯥꯛ ꯆꯥꯕ ꯑꯗꯨꯝ ꯍꯩꯅꯔꯦꯕ ꯃꯣꯏꯈꯩꯁꯦ ꯃꯃꯥ ꯍꯣꯏꯅ ꯌꯦꯡꯕꯗꯒꯤ ꯍꯩꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦꯀꯣ ꯐꯣꯟꯒꯥꯁꯦ ꯌꯥꯝ ꯈꯪꯖꯥꯅꯤ ꯀꯗꯥꯏꯗꯒꯤ ꯍꯥꯏꯗꯤ ꯀꯗꯥꯏꯗ ꯆꯪꯉꯒ ꯀꯩ ꯊꯣꯛꯂꯛꯇꯣꯏꯅꯣ ꯀꯩ ꯂꯥꯛꯇꯣꯏꯅꯣꯒꯥꯁꯦ ꯌꯥꯝ ꯈꯪꯈ꯭ꯔꯖꯥꯠꯅꯤ ꯃꯥ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯅꯨꯃꯤꯠꯇꯨꯁꯨ ꯃꯥ ꯍꯣꯁꯄꯤꯇꯥꯜꯗ ꯀꯩꯅꯣ ꯑꯩꯅ ꯄꯨꯔꯦ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯒ ꯑꯗꯨꯒ ꯃꯥꯗꯣ ꯀꯞꯇꯅ ꯂꯩꯍꯧꯔꯦꯀꯣ ꯑꯩ ꯆꯠꯂꯅꯤ ꯍꯥꯏꯕꯗꯨꯗ ꯍꯥꯏꯗꯤ ꯃꯥ ꯑꯩꯈꯣꯏ ꯏꯆꯦꯒ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯕꯅꯦꯕ ꯃꯥꯗꯣ ꯀꯌꯥ ꯆꯥꯟꯅꯗꯕꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯆꯦꯗꯤ ꯑꯉꯥꯡ ꯂꯧꯕꯗꯣ ꯃꯥꯗꯤ ꯈꯔ ꯉꯥꯡꯒꯟꯕꯅꯦꯕ ꯑꯗꯨꯅ ꯀꯌꯥ ꯆꯥꯟꯅꯗꯕꯅꯦ ꯃꯥꯗꯣ ꯏꯆꯦꯒ ꯂꯩꯍꯧꯗꯣ ꯃꯥ ꯀꯞꯇꯅ ꯂꯩꯍꯧꯔꯤꯅꯦ ꯑꯗꯒꯤ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯑꯩꯈꯣꯏꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯆꯠꯂꯦ ꯑꯉꯥꯡ ꯃꯆꯥꯗꯣ ꯌꯦꯡꯉꯨꯁꯦꯅ ꯑꯗꯨꯒ ꯑꯉꯥꯡ ꯃꯆꯥꯗꯣ ꯌꯦꯡꯉꯝꯃꯦ ꯀꯩꯝ ꯇꯧꯍꯧꯗ꯭ꯔꯦꯀꯣ ꯑꯉꯥꯡꯗꯣ ꯍꯥꯏꯗꯤ ꯃꯈꯨꯠ ꯃꯈꯣꯡ ꯂꯦꯡꯗꯅ ꯀꯞꯇꯅ ꯂꯥꯎꯗꯅ ꯇꯧꯍꯧꯔꯤꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯀꯨꯏꯅꯗꯤ ꯊꯝꯗꯧ ꯃꯥꯟꯗ꯭ꯔꯦꯀꯣ NICUꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯩ ꯏꯃꯥꯒ ꯑꯩꯈꯣꯏꯅꯤꯒꯩ ꯑꯗꯨꯝ ꯌꯨꯝ ꯍꯜꯂꯁꯦꯅ ꯃꯃꯥꯁꯨ ꯀꯩꯝ ꯇꯧꯍꯧꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗꯨꯗ ꯑꯗꯨꯝ ꯌꯨꯝꯗ ꯄꯨꯊꯕ ꯌꯥꯔꯦꯅ ꯍꯥꯏꯕꯅꯤꯅ ꯉꯔꯥꯡ ꯄꯨꯊꯈ꯭ꯔ ꯃꯥꯜꯂꯦꯕꯀꯣ ꯃꯃꯥꯗꯣ ꯑꯗꯨꯒ ꯀꯦꯕꯤꯌꯣꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯃꯤꯠꯀꯥꯁꯦ ꯌꯦꯡꯉꯨꯅꯦ ꯑꯥꯏꯂꯥꯏꯅꯔꯒ ꯁꯪꯖꯟꯗꯅ ꯂꯤꯞꯁꯇꯤꯛꯀ ꯁꯪꯖꯟꯗꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯥꯗꯣ ꯄꯨꯔꯛꯄ ꯌꯥꯕꯅꯦꯕꯀꯣ ꯑꯩꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯁꯨ ꯌꯥꯕꯅꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯃꯥꯅ ꯃꯆꯥꯗꯣ ꯄꯨꯔꯒ ꯆꯠꯀꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯨꯒ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯄꯥꯐꯝꯁꯨ ꯈꯪꯉꯣꯏ ꯑꯗꯨꯅ ꯑꯩꯅ ꯄꯣꯔꯛꯇ꯭ꯔꯦ ꯑꯉꯥꯡꯗꯣ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯅꯝꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯃꯤ ꯑꯅꯥꯕ ꯐꯝ ꯂꯩꯔꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯃꯥꯏꯅ ꯅꯝꯗꯣꯏꯅꯣ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯅ ꯑꯩ ꯍꯥꯏꯗꯤ ꯏꯆꯟꯅꯨꯄꯤ ꯍꯣꯏ ꯃꯣꯏ ꯑꯅꯥꯕ ꯌꯦꯡꯉꯝꯃꯦ ꯑꯗꯨꯗꯨꯒ ꯏꯃꯥ ꯑꯩꯈꯣꯏꯅꯤ ꯊꯣꯛꯂꯛꯑꯦꯀꯣ ꯌꯨꯝꯗ ꯍꯜꯂꯒꯦꯅ ꯄꯨꯡ 11:30 ꯑꯗꯨꯃꯥꯏꯃꯨꯛ ꯇꯥꯔꯦꯕꯀꯣ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗꯩ ꯊꯣꯛꯂꯛꯄꯗ ꯑꯗꯨꯒ ꯑꯗꯨꯝ ꯒꯥꯔꯤꯁꯨ ꯑꯩꯈꯣꯏꯗꯣ ꯌꯨꯝ ꯌꯧꯕ ꯒꯥꯔꯤꯗꯣ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯀꯩꯅꯣꯗ ꯆꯠꯂꯀꯥꯟꯗ ꯁꯤꯂꯤꯒꯨꯔꯤ ꯆꯝꯄꯁꯔꯤꯗ ꯆꯠꯂꯦ ꯑꯗꯨꯗꯨꯒ ꯀꯩꯅꯣꯗꯣ ꯒꯥꯔꯤꯗꯣ ꯃꯣꯏ ꯁꯤꯡꯗꯥꯝ ꯌꯧꯕ ꯒꯥꯔꯤꯗꯣ ꯑꯗꯨ ꯐꯪꯉꯦꯕꯀꯣ ꯑꯗꯨ ꯍꯥꯏꯅꯔꯝꯃꯦ ꯒꯥꯔꯤ ꯚꯔꯥꯁꯨ ꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦꯕꯀꯣ ꯂꯨꯄꯥ 100 ꯈꯛꯇꯅꯦꯕꯀꯣ ꯂꯧꯕꯀꯣ ꯑꯗꯨꯅ ꯂꯨꯄꯥ 100ꯒꯤ ꯒꯥꯔꯤꯗ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯕ ꯒꯥꯔꯤꯗꯨꯗ ꯆꯠꯂꯗꯤ ꯂꯨꯄꯥ 100 ꯂꯧꯋꯦꯕꯀꯣ ꯂꯨꯄꯥ 100 ꯑꯃ ꯑꯩꯈꯣই ꯁꯤꯡꯗꯥꯝꯗꯒꯤꯅ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯕꯒꯤ ꯂꯨꯄꯥ 100 ꯑꯃ ꯍꯥꯞꯄꯀꯥꯟꯗ ꯁꯤꯂꯤꯒꯨꯔꯤ ꯆꯝꯄꯁꯔꯤ ꯃꯥꯔꯀꯦꯠꯅꯤꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯂꯤꯁꯦ ꯑꯗꯣ ꯀꯩꯅꯣꯁꯦ ꯁꯣꯔꯣꯛꯁꯦ ꯃꯄꯥꯟꯁꯤꯗ ꯅꯍꯥꯟꯋꯥꯏꯗꯤ ꯐꯖꯅ ꯍꯥꯏꯗꯤ ꯈꯥꯖꯤꯟ ꯈꯣꯠꯆꯤꯟꯗꯅ ꯗꯨꯀꯥꯟꯒ ꯌꯥꯝ ꯐꯝꯃꯝꯕꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯂꯝꯕꯤ ꯆꯥꯎꯊꯣꯛꯄꯩꯅꯦꯅ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤꯁꯦ ꯀꯩꯅꯣ ꯂꯣꯏꯅ ꯍꯥꯏꯗꯤ ꯗꯨꯀꯥꯟꯈꯩꯗꯣ ꯊꯨꯒꯥꯏꯔꯦꯕꯀꯣ ꯑꯗꯨꯒ ꯅꯥꯀꯟꯗ ꯊꯥꯔꯒꯗꯤ ꯑꯗꯨꯝ ꯌꯣꯟꯗꯤ ꯌꯣꯟꯕ ꯑꯗꯨꯒ ꯃꯤꯁꯨ ꯈꯨꯠꯆꯤꯟ ꯑꯃ ꯒꯥꯔꯤꯁꯨ ꯈꯨꯠꯆꯤꯟ ꯑꯃ ꯒꯥꯔꯤ ꯃꯌꯥꯝꯁꯤꯅ ꯀꯣꯛꯀ ꯉꯥꯎꯖꯥꯠꯅꯤ ꯁꯤꯂꯤꯒꯨꯔꯤꯗ ꯂꯥꯛꯑꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯒꯥꯔꯤꯁꯦ ꯉꯥꯏꯍꯥꯛꯇꯪꯕꯨ ꯉꯥꯏꯅꯗꯦꯕꯀꯣ ꯃꯤꯈꯩꯁꯦ ꯍꯥꯏꯗꯤ ꯒꯥꯔꯤꯁꯦ ꯍꯦꯛꯇ ꯄꯪꯊꯧꯗ ꯊꯧꯖꯜꯂꯤ ꯀꯅꯥꯅ ꯂꯥꯜꯂꯤꯅꯣ ꯀꯅꯥꯅ ꯆꯨꯝꯃꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯄꯣꯠꯇꯦꯀꯣ ꯑꯗꯨꯝ ꯄꯪꯊꯧ ꯊꯧꯋꯦꯕ ꯑꯗꯨ ꯒꯥꯔꯤ ꯃꯈꯣꯟ ꯃꯌꯥꯝꯁꯦ ꯅꯨꯡꯗꯥꯡ ꯄꯨꯡ 1-2 ꯐꯥꯎꯕ ꯑꯗꯨꯝ ꯒꯥꯔꯤ ꯃꯈꯣꯟ ꯇꯥꯔ ꯂꯩꯗꯣꯏꯅꯦ ꯑꯗꯨꯅ 24 hours ꯑꯗꯨꯝ ꯒꯥꯔꯤ ꯃꯈꯣꯟꯁꯦ ꯑꯗꯨꯝ ꯇꯥꯔ ꯂꯩꯌꯦꯕ ꯁꯤꯂꯤꯒꯨꯔꯤ ꯑꯗꯨꯒ ꯏꯃꯥꯁꯤꯅ ꯀꯩꯅꯣ ꯌꯨꯕꯤ ꯃꯍꯤ ꯊꯛꯀꯦꯅ ꯑꯗꯨ ꯌꯨꯕꯤ ꯃꯍꯤ ꯊꯛꯄ ꯑꯃꯨꯛ ꯆꯠꯂꯦꯕꯀꯣ ꯌꯨꯕꯤꯁꯤꯁꯨ ꯅꯍꯥꯟꯋꯥꯏꯗꯤ ꯂꯨꯄꯥ 50 ꯄꯤꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ 70 ꯌꯧꯔꯦ ꯑꯃꯗꯀꯣ ꯑꯗꯨꯒ ꯌꯨꯕꯤꯁꯦ ꯃꯅꯨꯡꯁꯦ ꯈꯣꯛꯇꯣꯛꯑꯒ ꯑꯗꯨꯝ ꯀꯩꯅꯣꯗꯣ ꯌꯨꯕꯤꯗꯣ ꯑꯃꯨꯛ ꯆꯥꯕ ꯌꯥꯕꯅꯦꯕ ꯑꯩ ꯅꯍꯥꯟꯈꯩꯗꯤ ꯌꯨꯕꯤ ꯃꯍꯤꯁꯦ ꯊꯛꯅꯤꯡꯗꯦꯅꯦ ꯀꯌꯥ ꯊꯛꯇꯕꯅꯤꯀꯣ ꯑꯗꯨꯒ ꯏꯃꯥꯅ ꯊꯛꯑꯣ ꯑꯩꯅ ꯑꯃꯨꯛ ꯊꯛꯆꯜꯂꯤ ꯌꯨꯕꯤ ꯃꯍꯤꯗꯣ ꯑꯩꯗꯤ ꯃꯅꯨꯡꯒꯤꯗꯣ ꯑꯣꯏꯅ ꯆꯥꯅꯤꯡꯉꯦꯕꯀꯣ ꯃꯍꯤꯁꯦ ꯀꯌꯥ ꯊꯛꯅꯤꯡꯗꯦꯕ ꯌꯥꯝꯅ ꯂꯤꯔꯕ ꯌꯨꯕꯤ ꯑꯣꯏꯇꯥꯔꯒꯗꯤ ꯈꯣꯛꯄ ꯀꯥꯟꯗ ꯃꯍꯤꯗꯣ ꯊꯛꯄꯗ ꯈꯤꯇꯪ ꯍꯥꯎꯗꯤ ꯍꯥꯎꯋꯦꯕꯀꯣ ꯑꯩꯗꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯌꯥꯝ ꯀꯟꯅ ꯅꯧꯕ ꯌꯨꯕꯤ ꯃꯍꯤ ꯊꯛꯄꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯥꯎꯇꯦꯕ ꯑꯗꯨꯅ ꯕꯖꯥꯔ ꯃꯅꯨꯡꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯒꯨꯝꯕꯁꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒꯨꯝꯕ ꯍꯋꯥꯏꯒꯨꯝꯕ
ꯑꯗꯩ ꯀꯣꯕꯤꯒꯨꯝꯕ ꯕ꯭ꯔꯣꯀꯣꯂꯤ ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯍꯪꯒꯥꯝꯒꯨꯝꯕ ꯑꯗꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇꯒ ꯍꯧꯕꯅꯤꯅ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯑꯩꯗꯣ ꯀꯥꯎꯈ꯭ꯔꯦꯕꯀꯣ ꯃꯃꯤꯡꯗꯣ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯆꯥꯗꯤ ꯆꯥꯅꯩꯗꯅ ꯑꯗꯨ ꯀꯥꯡꯁꯣꯏꯒꯨꯝꯕꯒ ꯊꯣꯡꯉ ꯆꯥꯅꯕꯅꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯃꯣꯏꯁꯤꯗ ꯁꯥꯛ ꯀꯩꯅ ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯦꯕꯀꯣ ꯑꯗꯨꯒ ꯉꯥꯁꯨ ꯌꯥꯎꯔꯦ ꯆꯝꯄꯁꯔꯤ ꯃꯥꯔꯀꯦꯠꯁꯤꯗ ꯑꯗꯨꯒ ꯑꯂꯨꯁꯨ ꯑꯗꯩ ꯃꯪꯒ꯭ꯔꯥ ꯑꯉꯥꯡꯕꯁꯨ ꯑꯗꯨ ꯄꯣꯠ ꯆꯩꯗꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯁꯨꯅꯕ ꯌꯣꯜꯂꯦꯕꯀꯣ ꯑꯗꯨ ꯍꯣꯡꯁꯨ ꯍꯣꯡꯉꯤꯗꯅꯀꯣ ꯁ꯭ꯋꯥꯏꯁꯤꯅ ꯈꯔ ꯑꯗꯨꯅ ꯏꯃꯥꯈꯣꯏꯅ ꯌꯨꯝ ꯍꯜꯂꯝꯗꯥꯏꯗ ꯁꯤꯂꯤꯒꯨꯔꯤꯗꯕꯨ ꯂꯥꯛꯑꯗꯤ ꯁ꯭ꯋꯥꯏꯗ ꯌꯨꯝ ꯍꯜꯂꯝꯗꯥꯏꯗ ꯑꯗꯨꯝ ꯏꯟꯖꯥꯡ ꯅꯥꯄꯤꯁꯦ ꯑꯌꯥꯝꯕꯅ ꯂꯩꯔꯒ ꯆꯠꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯕ ꯒꯥꯔꯤꯗꯣ ꯌꯧ ꯇꯥꯔꯒꯗꯤ ꯄꯣꯠ ꯆꯩꯁꯨ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯅꯗꯦꯗꯅ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯄꯣꯠ ꯆꯩꯁꯦ ꯁꯤꯗꯩ ꯃꯌꯥꯝ ꯃꯌꯥꯝ ꯂꯩꯔꯒ ꯑꯗꯨꯝ ꯆꯠꯄꯅꯦꯕ ꯑꯗꯣ ꯅꯨꯃꯤꯠꯇꯨꯗꯗꯤ ꯑꯩꯈꯣꯏ ꯒꯥꯔꯤꯗꯣ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯂꯩꯇ꯭ꯔꯦꯗꯅ ꯂꯐꯨ ꯊꯔꯣꯁꯨ ꯌꯥꯎꯔꯝꯃꯤ ꯂꯨꯄꯥ 50 ꯄꯤꯌꯦ ꯑꯗꯣ ꯑꯩꯅ ꯂꯩꯔꯛꯁꯤꯔꯥꯅ ꯈꯟꯕꯅꯦ ꯑꯗꯣ ꯏꯇꯣꯟꯅ ꯆꯥꯔꯗꯤ ꯀꯩꯁꯨ ꯆꯥꯔꯣꯏꯗ ꯍꯥꯏꯅ ꯂꯩꯔꯛꯇ꯭ꯔꯦꯕꯀோ ꯕ꯭ꯔꯣꯀꯣꯂꯤꯁꯨ ꯍꯣꯡꯗꯤ ꯍꯣꯡꯕꯅꯦ ꯁꯤꯡꯗꯥꯝ ꯕꯖꯥꯔꯗ ꯌꯧꯔꯗꯤ ꯕ꯭ꯔꯣꯀꯣꯂꯤꯗꯣ ꯀꯦꯖꯤ ꯂꯨꯄꯥ 140 ꯀꯩꯅꯣꯝ ꯄꯤꯕꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯩꯔꯛꯇ꯭ꯔꯦ ꯀꯩꯅꯣꯁꯨ ꯍꯋꯥꯏ ꯁꯦꯟꯗ꯭ꯔꯥꯡ ꯃꯔꯨ ꯃꯥꯟꯕꯤꯗꯣ ꯑꯗꯨꯝ ꯐꯪꯉꯦꯕꯀꯣ ꯁꯤꯂꯤꯒꯨꯔꯤꯁꯦꯀꯣ ꯑꯗꯣ ꯏꯃꯥ ꯌꯥꯝ ꯆꯥꯒꯟꯕꯅꯦ ꯑꯗꯨꯅ ꯍꯋꯥꯏ ꯁꯦꯟꯗ꯭ꯔꯥꯡ ꯃꯔꯨ ꯃꯥꯟꯕꯤ ꯈꯔ ꯂꯩꯔꯒ ꯑꯗꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯀꯩꯀꯥ ꯈꯔ ꯂꯩꯔꯒ ꯑꯩꯈꯣই ꯁꯤꯂꯤꯒꯨꯔꯤꯒꯤ ꯑꯃꯨꯛ ꯍꯜꯂꯛꯑꯦꯕꯀꯣ ꯁꯤꯂꯤꯒꯨꯔꯤꯗ ꯂꯥꯛꯇ꯭ꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯥꯎ ꯇꯥꯔꯒꯗꯤ ꯁꯤꯂꯤꯒꯨꯔꯤꯒꯤ ꯑꯩꯅ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯌꯦꯡꯍꯟꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯁꯤꯅ ꯁꯤꯀꯤꯝꯗ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯍꯜꯂꯒꯦꯀꯣ ꯑꯗꯨꯅ ꯆꯝꯄꯁꯔꯤ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯂꯩꯔꯝꯕꯗꯣ ꯑꯗꯨꯗꯒꯤ ꯁ꯭ꯇ꯭ꯔꯦꯠ ꯀꯩꯅꯣꯗ ꯍꯥꯏꯋꯦꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯤꯀꯤꯝ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯀꯤꯝꯒꯤ ꯀꯩꯅꯣꯅꯦ ꯑꯌꯥꯝꯕꯅꯗꯤ ꯂꯝꯕꯤꯁꯦ ꯀꯩꯅꯣ ꯇꯧꯏꯀꯣ ꯇꯤꯁꯇꯥ ꯔꯤꯚꯔꯒꯤ ꯃꯄꯥꯟꯁꯤꯗꯅꯦꯀꯣ ꯀꯣꯏꯔꯒ ꯑꯗꯨꯝ ꯆꯠꯂꯒ ꯁꯤꯀꯤꯝ ꯌꯧꯗꯣꯏꯁꯤꯀꯣ ꯑꯗꯨꯅ ꯇꯤꯁꯇꯥ ꯔꯤꯚꯔꯁꯤꯁꯨ ꯅꯣꯡ ꯆꯨꯕ ꯃꯇꯝꯗꯗꯤ ꯏꯁꯤꯡꯁꯦ ꯄꯤꯛ ꯊꯟꯕꯗ ꯍꯧꯖꯤꯛꯇꯤ ꯅꯣꯡꯗꯣ ꯆꯨꯗ꯭ꯔꯕꯅꯤꯅ ꯏꯀꯪ ꯀꯪꯉꯤꯕꯀꯣ ꯍꯧꯖꯤꯛꯅꯀꯣ ꯇꯤꯁꯇꯥ ꯔꯤꯚꯔꯁꯤꯁꯨ ꯅꯣꯔꯠ ꯁꯤꯀꯤꯝꯗꯒꯤ ꯍꯧꯔꯛꯏꯅꯤꯀꯣ ꯃꯥꯁꯦ ꯂꯦꯛ ꯑꯃꯗꯒꯤ ꯍꯧꯔꯛꯏꯅꯦꯕꯀꯣ ꯁꯤꯒꯤ ꯇꯨꯔꯦꯟꯁꯦ ꯑꯗꯨꯗꯨꯒ ꯇꯨꯔꯦꯟꯁꯦ ꯍꯧꯔꯒ ꯍꯌꯦꯡ ꯀꯣꯟꯅ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯁꯨꯝ ꯆꯠꯂꯒ ꯁꯤꯀꯤꯝ ꯐꯥꯎꯔ ꯆꯠꯂꯤꯅꯤ ꯑꯗꯨꯒ ꯀꯩꯅꯣꯗ ꯋꯦꯁ ꯕꯦꯡꯒꯣꯜ ꯐꯥꯎꯔꯒ ꯆꯠꯂꯒ ꯀꯩꯅꯣꯗ ꯇꯥꯈꯤꯕꯅꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇꯥꯈꯤꯕꯅꯦꯕꯀꯣ ꯁꯤꯒꯤ ꯇꯨꯔꯦꯟꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯤ ꯇꯨꯔꯦꯟꯁꯤ ꯌꯥꯝ ꯃꯣꯠꯂꯦꯕ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯆꯥꯛ ꯆꯥꯕꯒꯤ ꯈꯥꯝꯕ ꯌꯦꯡꯕꯗꯨꯗꯅꯦꯀꯣ ꯇꯨꯔꯦꯟꯁꯦ ꯈꯨꯃꯣꯠ ꯑꯃ ꯍꯥꯏꯗꯤ ꯃꯤꯈꯩꯁꯤꯅꯅꯦꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠ ꯆꯩꯈꯩꯁꯦ ꯂꯣꯏꯅ ꯍꯨꯟꯗꯣꯛꯑꯦꯕꯀꯣ ꯁ꯭ꯋꯥꯏ ꯖꯒꯥꯒꯤ ꯋꯥ ꯈꯛꯇ ꯅꯠꯇꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯧꯖꯤꯛꯀꯥꯟꯗꯤ ꯇꯨꯔꯦꯟꯗ ꯄꯣꯠ ꯆꯩ ꯍꯨꯟꯗꯣꯛꯄꯁꯦ ꯌꯥꯝ ꯇꯧꯔꯦꯗꯅꯀꯣ ꯑꯗꯨꯒ ꯇꯣꯏꯂꯦꯠꯀꯤ ꯆꯠꯈꯤꯕꯒꯤ ꯀꯔꯤꯒꯤ ꯁꯤ ꯇꯨꯔꯦꯟꯁꯦ ꯂꯣꯏ ꯊꯥꯗꯔꯒꯀꯣ ꯑꯗꯨꯅ ꯍꯌꯦꯡ ꯏꯁꯤꯡ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯑꯃꯣꯠꯄ ꯃꯌꯥꯝꯁꯦ ꯃꯈꯥꯗ ꯂꯣꯏꯅ ꯄꯨꯊꯈ꯭ꯔꯅꯤ ꯑꯗꯨꯒ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯤꯈꯩꯗꯨꯅ ꯀꯔꯤꯃꯥꯏꯅ ꯁꯤꯖꯤꯟꯅꯗꯣꯔꯤꯒꯦꯕ ꯏꯁꯤꯡꯁꯦ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯈꯥꯝꯃꯨꯕ ꯖꯒꯥ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯤꯈꯩꯁꯦ ꯑꯌꯥꯝꯕꯅ ꯇꯨꯔꯦꯟꯗ ꯂꯣꯏꯅ ꯍꯩꯗꯣꯛꯄ ꯇꯨꯔꯦꯟꯗ ꯂꯣꯏ ꯍꯨꯟꯗꯣꯛꯄ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯃꯐꯝꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯇꯨꯔꯦꯜꯁꯦ ꯑꯩ ꯇꯤꯁꯇꯥ ꯔꯤꯚꯔꯁꯦ ꯑꯩꯒꯤ ꯌꯦꯠꯂꯣꯝꯗ ꯆꯠꯂꯤꯗꯅꯀꯣ ꯍꯧꯖꯤꯛꯅꯀꯣ ꯑꯗꯨꯒ ꯇꯤꯁꯇꯥ ꯔꯤꯚꯔꯁꯦ ꯀ꯭ꯔꯣꯁ ꯇꯧꯔꯀꯥꯟꯗ ꯀ꯭ꯔꯣꯁ ꯇꯧꯅꯕ ꯊꯣꯡ ꯑꯃ ꯂꯩꯔꯝꯅꯦꯕ ꯑꯗꯨꯒꯤ ꯀ꯭ꯔꯣꯁ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯑꯣꯏꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤꯗꯅꯀꯣ ꯇꯨꯔꯦꯟꯁꯦ ꯁꯤꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯇꯤꯁꯇꯥ ꯀꯩꯅꯣꯒꯤ ꯂꯥꯟꯊꯣꯛꯅꯕ ꯊꯣꯡꯁꯦ ꯁꯤ ꯂꯥꯟꯊꯣꯛꯄ ꯂꯣꯏ ꯇꯥꯔꯒꯗꯤ ꯁꯤꯀꯤꯝꯁꯤ ꯌꯧꯗꯣꯔꯦꯕ ꯀꯨꯏꯗ꯭ꯔꯦꯕꯀꯣ ꯌꯧꯗꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯊꯣꯡꯁꯦ ꯂꯥꯟꯊꯣꯛꯈ꯭ꯔ ꯇꯥꯔꯒꯗꯤ ꯇꯤꯁꯇꯥ ꯔꯤꯚꯔꯁꯦ ꯑꯩꯒꯤ ꯑꯣꯏꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯑꯅꯦꯕꯀꯣ ꯑꯗꯨꯅ ꯎꯔꯔꯣꯏ ꯇꯤꯁꯇꯥ ꯔꯤꯚꯔꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯍꯦꯛ ꯀ꯭ꯔꯣꯁ ꯇꯧꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯈꯟꯕ ꯌꯥꯔꯦ ꯁꯤꯀꯤꯝꯁꯤ ꯌꯧꯗꯣꯔꯦ ꯀꯨꯏꯗ꯭ꯔꯦꯅꯀꯣ ꯃꯃꯥꯡꯗ ꯎꯔꯤꯕ ꯀꯩꯅꯣ ꯁꯥꯏꯟ ꯕꯣꯔꯗ ꯊꯦꯠꯂꯀꯥꯟꯗ ꯂꯩꯕ ꯑꯁꯣꯝ ꯅꯥꯀꯟꯗ ꯊꯣꯡ ꯑꯁꯥꯡꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩꯅ ꯎꯠꯈ꯭ꯔꯕꯅꯦꯀꯣ ꯁꯤꯁꯦ ꯃꯌꯥꯝꯅ ꯌꯦꯡꯉꯕ ꯌꯦꯡꯗ꯭ꯔꯤꯕꯗꯤ ꯈꯪꯗꯦ ꯑꯁꯣꯝ ꯅꯥꯀꯟꯁꯤ ꯆꯠ ꯇꯥꯔꯒꯗꯤ ꯃꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯒꯥꯔꯤ ꯂꯩꯗꯅ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯆꯠꯄ ꯒꯥꯔꯤꯗꯣ ꯑꯗꯨꯒꯨꯝꯕꯗꯤ ꯆꯠꯄ ꯌꯥꯏꯕꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯒꯥꯔꯤꯈꯩꯗꯤ ꯁꯣꯝ ꯅꯥꯀꯟꯁꯦ ꯆꯠꯇꯕꯅꯦꯕ ꯑꯗꯨꯅ ꯑꯁꯤꯗ ꯊꯣꯡ ꯑꯁꯥꯡꯕꯁꯦ ꯑꯗꯨꯝ ꯆꯠꯈꯤ ꯇꯥꯔꯗꯤ ꯊꯨꯅ ꯌꯧꯗꯣꯏꯅꯦꯕ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯈꯤꯇꯪ ꯀꯣꯏꯕ ꯁꯤꯈꯩꯁꯤꯅ ꯑꯃꯨꯛ ꯀꯣꯏꯊꯣꯛꯑꯀꯥꯟꯗ ꯀꯩꯅꯣꯗ ꯑꯃꯨꯛ ꯂꯥꯛꯇꯣꯏꯕ ꯁꯤꯀꯤꯝꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯆꯦꯛ ꯄꯣꯏꯟ ꯂꯩꯕꯗꯣ ꯑꯗ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯊꯣꯡꯁꯦ ꯍꯦꯛ ꯂꯥꯟꯁꯟꯕꯗ ꯋꯦꯜꯀꯝ ꯇꯨ ꯁꯤꯀꯤꯝ ꯑꯣꯏꯔꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯊꯣꯡꯁꯦ ꯂꯥꯟꯁꯜꯂꯅꯤ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗꯒꯤ ꯃꯤ ꯆꯪꯉꯛꯄ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯃꯣꯏꯅ ꯄꯥꯔꯃꯤꯠ ꯑꯃꯨꯛ ꯂꯧꯔꯅꯤꯗꯅ ꯑꯗꯨꯒ ꯁꯤꯒꯤ ꯆꯦꯛ ꯄꯣꯏꯟꯁꯤꯗ ꯂꯥꯜꯂꯒ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯗꯨꯒ ꯆꯦꯛ ꯄꯣꯏꯟ ꯑꯁꯣꯝ ꯅꯥꯀꯟꯒꯤꯗꯨꯅ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯑꯆꯧ ꯑꯆꯧꯕ ꯄꯨꯔꯛꯄ ꯇ꯭ꯔꯛꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯆꯠꯄꯅꯦ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠ ꯒꯥꯔꯤꯒꯨꯝꯕ ꯆꯠꯄ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯗꯤ ꯃꯌꯥꯝꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯂꯥꯛꯄ ꯀꯩꯅꯣ ꯇꯧꯗꯕ ꯃꯤ ꯑꯣꯏꯇꯥꯔꯒꯁꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯆꯠꯂꯦꯅ ꯈꯜꯂꯒꯀꯣ ꯃꯌꯥꯝꯗ ꯋꯦꯜꯀꯝ ꯇꯨ ꯁꯤꯀꯤꯝ ꯑꯅ ꯍꯥꯏꯔꯒꯦꯀꯣ ꯑꯗꯣ ꯑꯩꯗꯣ ꯕꯖꯥꯔꯗꯤ ꯀꯩꯁꯨꯝ ꯂꯩꯔꯛꯇꯦ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯃ ꯂꯩꯔꯛꯏꯅꯤꯀꯣ ꯑꯩꯅ ꯂꯨꯄꯥ 50 ꯄꯤꯅꯀꯣ ꯑꯗꯣ ꯁꯤ ꯈꯤꯇꯪ ꯑꯩꯅ ꯃꯌꯥꯝꯗ ꯌꯦꯡꯍꯟꯒꯦꯅ ꯇꯧꯕꯅꯦ ꯑꯩ ꯍꯟꯗꯛ ꯁꯤꯂꯤꯒꯨꯔꯤ ꯆꯠꯄꯗ ꯀꯩꯝ ꯂꯩꯖꯔꯛꯇ꯭ꯔꯦꯀꯣ ꯁꯤ ꯈꯤꯇꯪ ꯂꯩꯔꯦꯕꯀꯣ ꯐ꯭ꯂꯥꯋꯔ ꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯒꯦꯅ ꯈꯟꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯕꯖꯥꯔ ꯑꯝꯇ ꯌꯧꯗ꯭ꯔꯕꯅꯤꯅ ꯑꯝꯇ ꯂꯩꯔꯛꯇ꯭ꯔꯦ
ꯁꯤꯒꯤ ꯊꯣꯡꯗꯣ ꯂꯥꯟꯁꯟ ꯇꯥꯔꯒꯗꯤ ꯔꯣꯡꯄꯨ ꯌꯧꯔꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯔꯣꯡꯄꯨ ꯀꯩꯅꯣꯗꯣ ꯋꯦꯁ ꯕꯦꯡꯒꯣꯜꯒ ꯁꯤꯛꯀꯤꯝꯒꯤ ꯆꯦꯛ ꯄꯣꯁꯇꯣ ꯑꯗꯨꯒ ꯂꯥꯜ ꯂꯣꯏꯔꯀꯥꯟꯗ ꯁꯤꯡꯇꯥꯝ ꯌꯧꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯡꯇꯥꯝꯁꯤꯁꯨ ꯁꯤꯒꯤ ꯊꯣꯡꯁꯦ ꯂꯥꯜꯂꯀꯥꯟꯗꯅꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯊꯣꯡꯁꯦ ꯂꯥꯜꯂꯀꯥꯟꯗ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟ ꯑꯃ ꯂꯩꯔꯅꯤꯗꯅ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯁꯤꯗꯒꯤ ꯁ꯭ꯇ꯭ꯔꯦꯠ ꯆꯠꯈ꯭ꯔꯒꯅ ꯒꯦꯡꯇꯣꯛ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯒ ꯍꯥꯏꯗꯣꯔꯛꯄꯁꯤꯅ ꯁꯤꯡꯇꯥꯝ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯁꯤꯗꯒꯤ ꯑꯁꯨꯝꯅ ꯁ꯭ꯇ꯭ꯔꯦꯠ ꯆꯠꯈꯤꯕ ꯂꯝꯕꯤꯁꯦ ꯁꯤꯁꯤꯅ ꯒꯦꯡꯇꯣꯛ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯣꯝꯗ ꯍꯥꯏꯖꯤꯜꯂꯛꯏꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤꯡꯇꯥꯝꯗ ꯑꯗꯨꯒ ꯁꯤꯒꯤ ꯁꯤꯡꯇꯥꯝꯁꯦ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯏꯁ ꯁꯤꯛꯀꯤꯝꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦꯀꯣ ꯏꯁ ꯁꯤꯛꯀꯤꯝꯗꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯁꯥꯎꯠ ꯁꯤꯛꯀꯤꯝꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯏꯁ ꯁꯤꯛꯀꯤꯝꯁꯤꯗ ꯒꯥꯔꯤ ꯂꯩꯔꯅꯤꯗꯅꯀꯣ ꯑꯩꯈꯣꯏ ꯌꯨꯝ ꯆꯠꯄꯒꯤꯗꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤ ꯖꯒꯥꯁꯤꯅ ꯑꯩꯒꯤ ꯌꯨꯝ ꯂꯩꯔꯤ ꯖꯒꯥꯁꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯥꯎꯠ ꯁꯤꯛꯀꯤꯝ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯗꯨꯒ ꯊꯦꯡꯉꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯇꯨ ꯌꯧꯔꯛꯄꯀꯣ ꯑꯗꯨꯒ ꯏꯃꯥꯅ ꯁꯤꯗ ꯕꯖꯥꯔꯗ ꯀꯩꯅꯣꯝꯃ ꯆꯥꯔꯒ ꯆꯠꯈ꯭ꯔꯁꯦ ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯉꯔꯣꯏꯁꯦꯅꯀꯣ ꯑꯗꯨꯒ ꯑꯩꯗꯣ ꯄꯤꯁꯨꯝ ꯐꯣꯏꯕ ꯆꯠꯀꯦꯅ ꯗꯨꯀꯥꯟ ꯊꯤꯕꯅꯦ ꯑꯗꯣ ꯗꯨꯀꯥꯟꯗꯤ ꯍꯥꯡꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯀꯣꯟꯅ ꯐꯣꯏꯔꯒꯦꯗꯅ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯝ ꯐꯣꯏꯔꯛꯇ꯭ꯔꯦ ꯃꯊꯛꯇ ꯆꯠ ꯇꯥꯔꯒꯗꯤ ꯗꯨꯀꯥꯟ ꯈꯔꯗꯤ ꯍꯥꯡꯉꯝꯈꯤꯗꯧ ꯃꯥꯜꯂꯦꯕꯀꯣ ꯕꯖꯥꯔ ꯀꯣꯏꯊꯤ ꯊꯤ ꯇꯥꯔꯗꯤ ꯑꯗꯨꯁꯨ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯊꯤꯔꯛꯇ꯭ꯔꯦꯕ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯌꯨꯝ ꯍꯜꯂꯛꯄꯗꯣ ꯑꯗꯨꯅ ꯋꯥꯁꯨ ꯋꯥꯔꯦꯗꯅꯀꯣ ꯑꯗꯨꯅꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯄꯒꯤ ꯒꯥꯔꯤꯗꯨꯁꯨ ꯑꯩꯅ ꯍꯥꯏꯗꯤ ꯕꯖꯥꯔ ꯌꯧꯗ꯭ꯔꯤꯉꯩ ꯀꯥꯟꯗ ꯐꯣꯟ ꯇꯧꯕꯒꯤ ꯒꯥꯔꯤꯗꯨꯁꯨ ꯂꯩꯔꯝꯃꯦꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯒꯥꯔꯤꯗꯣ ꯉꯁꯥꯏꯅ ꯆꯠꯂꯝꯃꯗꯕꯅꯦꯕ ꯂꯥꯁ ꯒꯥꯔꯤꯗꯣꯀꯣ ꯌꯨꯝꯗ ꯌꯧꯔꯀꯥꯟꯗ ꯏꯔꯨꯖꯊꯣꯛꯑꯁꯦ ꯑꯗꯨꯗꯨꯒ ꯇꯨꯝꯃꯁꯦꯅ ꯍꯥꯏꯅꯔꯦꯀꯣ ꯏꯃꯥ ꯑꯩꯈꯣꯏꯅꯤ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯗꯤ ꯆꯥꯛꯁꯨ ꯊꯣꯡꯉꯔꯣꯏꯁꯦ ꯆꯥꯔꯣꯏꯁꯦ ꯀꯩꯗꯧꯗꯣꯏꯅꯣ ꯆꯥꯛ ꯊꯣꯡꯉꯒ ꯊꯦꯡꯈꯤꯅꯕꯅꯦ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅꯤꯗꯣ ꯕꯖꯥꯔꯗ ꯊꯨꯛꯄꯥ ꯆꯥꯕꯅꯦꯕꯀꯣ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯀꯣ ꯑꯗꯨꯒ ꯊꯨꯛꯄꯥ ꯆꯥꯔꯨꯔꯒ ꯑꯗꯨꯝ ꯍꯜꯂꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯏꯔꯨꯖꯕ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯒ ꯏꯔꯨꯖꯕ ꯂꯣꯏꯔꯀꯥꯟꯗ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯥꯛꯄꯅꯦ ꯍꯥꯏꯔꯒ ꯌꯨꯝꯒꯤ ꯃꯅꯝ ꯅꯝꯕ ꯐꯥꯎꯕ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕꯗꯣ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃ ꯐꯥꯎꯕꯗꯣ ꯔꯤꯂꯦꯛꯁ ꯑꯣꯏꯔꯀꯥꯟꯗꯀꯣ ꯑꯗꯨꯒ ꯏꯔꯨꯖꯊꯣꯛꯄ ꯂꯣꯏꯔꯀꯥꯟꯗ ꯑꯩꯗꯣ ꯇꯨꯝꯃꯦꯕꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯕꯛ ꯀꯩꯝ ꯇꯧꯔꯔꯣꯏ ꯂꯥꯏꯔꯤꯛꯁꯨ ꯄꯥꯔꯔꯣꯏ ꯋꯥꯁꯨ ꯋꯥꯔꯦ ꯒꯥꯔꯤ ꯇꯣꯡꯉꯛꯄꯒꯤꯅꯀꯣ ꯑꯗꯨꯒ ꯁꯤꯂꯤꯒꯨꯔꯤ ꯆꯠꯄꯒꯤꯗ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯂꯩꯔꯛꯄꯒ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯆꯥꯛꯈꯨꯝꯗꯣ ꯑꯩꯅ ꯑꯁꯣꯝ ꯅꯥꯀꯟ ꯌꯨꯝꯗ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯗꯨꯗ ꯑꯃꯨꯛ ꯆꯠꯂꯀꯥꯟꯗ ꯁꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯂꯣꯏ ꯊꯝꯕ ꯆꯠꯄꯗꯣ ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯀꯥꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯦꯈꯥꯎꯁꯦ ꯍꯥꯡꯗꯣꯛꯑ ꯊꯝꯃꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯅꯤꯅ ꯃꯅꯤꯟ ꯀꯥꯈꯠꯂꯀꯥꯟꯗ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯑꯗꯣ ꯏꯃꯥꯅ ꯂꯥꯏ ꯈꯨꯔꯝꯃꯤꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣꯁꯦ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯗꯣꯛꯄꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯑꯣꯛꯊꯣꯛꯑꯅ ꯑꯃꯨꯛ ꯑꯣꯛꯊꯣꯛꯄ ꯂꯥꯛꯏꯅꯦꯀꯣ ꯑꯩꯗꯤ ꯏꯔꯨꯖꯔꯤꯉꯩꯗ ꯏꯃꯥꯅ ꯂꯥꯏꯊꯝꯃꯩ ꯑꯗꯨꯝ ꯊꯥꯟꯈ꯭ꯔꯦꯕꯀꯣ ꯉꯁꯥꯏꯅ ꯏꯔꯨꯖꯕ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯒ ꯀꯩꯅꯣ ꯄꯨꯡꯊꯣꯟ ꯈꯔ ꯂꯩꯔꯛꯑꯦ ꯑꯗꯨꯒ ꯍꯋꯥꯏ ꯁꯦꯟꯗ꯭ꯔꯥꯡ ꯃꯔꯨ ꯃꯥꯟꯕꯤ ꯑꯂꯨ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯗ꯭ꯔꯝ ꯁ꯭ꯇꯤꯛ ꯑꯗꯨꯒ ꯇꯤꯜꯍꯧꯅꯦ ꯑꯗꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯦ ꯁꯦꯝꯅꯦ ꯑꯗꯨꯒ ꯒ꯭ꯔꯦꯞꯁ ꯈꯔꯁꯨ ꯂꯩꯔꯦꯀꯣ ꯏꯃꯥꯅ ꯂꯥꯏ ꯀꯠꯅꯦꯅꯀꯣ ꯍꯟꯗꯛꯇꯤ ꯄꯣꯠ ꯆꯩ ꯌꯥꯝ ꯂꯩꯔꯛꯇ꯭ꯔꯦꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯕ ꯒꯥꯔꯤ ꯂꯥꯛꯇꯥꯔꯗꯤ ꯄꯣꯠ ꯆꯩꯒ ꯃꯌꯥꯝ ꯂꯩꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯆꯦꯡꯒꯨꯝꯕ ꯑꯗꯒꯤ ꯂꯥꯏꯊꯝꯃꯩ ꯊꯥꯟꯕꯒꯤ ꯊꯥꯎ ꯑꯁꯤ ꯕꯣꯇꯜ ꯀꯩꯅꯣꯗꯣ ꯌꯦꯜꯂꯣ ꯃꯆꯨ ꯑꯃ ꯂꯩꯔꯤꯁꯦ ꯃꯃꯥꯡꯗ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯔꯝꯕ ꯊꯥꯎꯅꯣ ꯂꯥꯏꯊꯝꯃꯩ ꯊꯥꯜꯂꯤꯗꯣꯅ ꯍꯪꯕꯤꯔꯛꯄꯗꯣ ꯑꯗꯣ ꯁꯤꯒꯤ ꯌꯦꯜꯂꯣ ꯀꯂꯔꯒꯤ ꯕꯣꯇꯜꯁꯤꯅꯤꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯊꯥꯎꯁꯤꯅꯤꯀꯣ ꯊꯥꯜꯂꯤꯁꯦ ꯂꯥꯏꯊꯝꯃꯩ ꯊꯥꯟꯕꯗꯣ ꯑꯗꯨꯅ ꯁꯤꯈꯩ ꯂꯩꯔꯛꯑꯦ ꯂꯩꯔꯛꯄꯗꯣ ꯅꯨꯡꯗꯥꯡꯗ ꯂꯣꯏꯅ ꯍꯥꯡꯗꯣꯛꯑꯒ ꯊꯝꯃꯝꯗ ꯇꯥꯔꯗꯤ ꯅꯣꯡꯉꯥꯟꯕꯗ ꯂꯣꯏꯅ ꯄꯠꯈꯤꯅꯦꯕꯀꯣ ꯑꯗꯨꯅꯅꯦ ꯁꯣ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯀꯔꯝ ꯀꯥꯟꯗ ꯊꯥꯒꯠꯂꯛꯇꯣꯏꯅꯣꯅ ꯍꯥꯏꯕꯗꯣ ꯑꯩ ꯍꯟꯗꯛꯇꯤ ꯚꯤꯗꯤꯑꯣ ꯈꯇꯪ ꯊꯦꯡꯅ ꯊꯥꯒꯠꯂꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯉꯥꯏꯕꯗꯁꯨ ꯋꯥꯔꯝꯃꯅꯤ ꯉꯥꯏꯕ ꯋꯥꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯨꯅ ꯅꯨꯃꯤꯠꯇꯣ ꯑꯩꯗꯣ ꯑꯗꯨꯝ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯂꯥꯏꯔꯤꯛ ꯄꯥꯗꯕꯤꯗ ꯑꯗꯨꯝ ꯇꯨꯝꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯒ ꯃꯊꯪꯗꯁꯨ ꯑꯩ ꯍꯧꯖꯤꯛꯀꯥꯟꯁꯦ ꯂꯥꯏꯔꯤꯛ ꯄꯥꯗꯕ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯌꯥꯇꯥꯔꯒꯗꯤ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯌꯥꯝ ꯊꯨꯅ ꯑꯗꯨꯝ ꯅꯝꯃꯒ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯦ ꯍꯥꯏꯗꯤ ꯑꯩꯅ ꯑꯗꯨꯝ ꯊꯨꯅ ꯊꯥꯒꯠꯂꯛꯀꯦꯗꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯊꯦꯡꯉꯦꯕꯀꯣ ꯑꯗꯨꯅ ꯁꯣ ꯑꯩꯗꯣ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯑꯗꯒꯤ ꯄꯣꯠ ꯆꯩ ꯊꯥꯒꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣꯀꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯕ ꯍꯪꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣꯀꯣ ꯁꯣ ꯕꯥꯏ ꯕꯥꯏ